ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯏꯇꯣꯟ ꯀꯩꯊꯦꯜꯗ ꯂꯩꯕ ꯂꯝꯁꯤꯡ ꯃꯩꯔꯥꯝ ꯍꯩꯀꯣꯜꯒꯤ ꯐꯥꯎꯟꯗꯔ ꯄꯤ.ꯑꯩꯆ. ꯔꯥꯃꯦꯁꯀ ꯈꯨꯠꯁꯝꯅꯔꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯖꯗ꯭ꯔꯕ ꯃꯍꯩ ꯇꯝꯅꯕꯒꯤ ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯂꯩꯕ ꯐꯪꯖꯗ꯭ꯔꯕ ꯗꯤꯁꯄ꯭ꯂꯦꯁ ꯁ꯭ꯇꯨꯗꯦꯟꯠ ꯀꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯁꯥꯏꯅꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯁꯤꯝꯁ ꯍꯦꯜꯄꯤꯡ ꯒ꯭ꯔꯨꯞ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯝꯞ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯇꯣꯉꯥन ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥꯁꯨ ꯄꯤꯈꯤ ꯂꯣꯏꯅꯅ ꯕ꯭ꯂꯗ ꯇꯦꯁꯠ ꯁꯨꯒꯔ ꯇꯦꯁꯠ ꯌꯨꯔꯤꯟ ꯇꯦꯁꯠ ꯍꯦꯄꯥꯇꯥꯏꯇꯤꯁ HIV ꯇꯦꯁꯠ ꯑꯃꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗ ꯃꯇꯧ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯄꯥꯎꯗꯝꯈꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯤꯛꯂꯤꯕ ꯇꯨꯡꯒꯤ ꯑꯁꯥ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯗ ꯈꯔ ꯃꯈꯩ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯤꯡꯕꯒꯤ ꯄꯥꯟꯗꯝꯗ ꯁꯤꯝꯁ ꯍꯦꯜꯄꯤꯡ ꯒ꯭ꯔꯨꯞ ꯃꯅꯤꯄꯨꯔꯅ ꯄꯥꯡꯊꯣꯛꯆꯕ ꯐ꯭ꯔꯤ ꯍꯦꯜꯊ ꯀꯦꯝꯞ ꯀꯝ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯤꯝꯁ ꯍꯦꯜꯄꯤꯡ ꯒ꯭ꯔꯨꯞꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯣꯛꯇꯔꯁꯤꯡ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯅꯔꯁ ꯐꯥꯔꯃꯥꯁꯤ ꯄꯦꯔꯥꯃꯦꯗꯤꯀꯦꯜ ꯇꯤꯝꯁ ꯀꯌꯥꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯈꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯈꯥ ꯇꯥꯅꯁꯨ ꯁꯤꯝꯁ ꯍꯦꯜꯄꯤꯡ ꯒ꯭ꯔꯨꯞ ꯃꯅꯤꯄꯨꯔꯅ ꯑꯉꯝꯕ ꯃꯇꯦꯡꯁꯨ ꯇꯧꯖꯈꯤꯒꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕꯗꯃꯛꯇ ꯑꯅꯥꯕꯁꯤ ꯅꯥꯔꯛꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯄꯨꯡ ꯍꯧꯒꯠꯄꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯅꯤ ꯊꯛꯄꯤꯕ ꯇꯨꯝꯃꯝꯗꯥꯏꯗ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯅꯤ ꯊꯛꯄꯤꯕ ꯑꯗꯨꯒ ꯑꯌꯨꯛꯀꯤ 7 AM to 9 AM 7 PM to 9 PM ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯥꯕ ꯊꯛꯄꯒꯤ ꯆꯥꯡꯁꯦ ꯅꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯅꯥ ꯇꯤꯟꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯑꯩꯈꯣꯏ ꯄꯤꯖꯈ꯭ꯔꯦ ꯑꯍꯟ ꯃꯌꯥꯝꯗ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯦꯝꯞ ꯇꯧꯔꯛꯄꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕꯒꯤ ꯀꯥꯟꯅꯕ ꯐꯪꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯏꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁꯀꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯣꯂꯦꯛꯁꯟ ꯇꯧꯕꯤꯔꯒ ꯈꯣꯝꯖꯤꯜꯂꯛꯄ ꯑꯃꯗꯤ ꯇꯨꯔꯤꯁ ꯀꯥꯡꯕꯨꯅꯁꯨ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯅ ꯄꯥꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯕ